Ipa aikoina nangi wahaygidamakta thagachari. Ngasigi numidang asida matam khaidokhtuna nanggidamak lakhraba nangonda ngaijariba phajakhraba mising asi nangna sokpiyu. Ishwar makhoibu sokpinaba aina haijari. Mi amatta makhoina lakhiba adugumna indaba oishanu. Haugatpiyu, sengdokpiyu, thadokpiyu, phahanbiyu, ningkha tamhanbiyu, mangkhrabasing adu kanbiyu. Jisugi mingdani. Amen. Matam kharagi mamangda nupi amagi sakhi takre mahak church asida chaurakpani. Mahakna nongmata church lepkide. Mahakki imung manung church da loina lai adubu mayamna khangdabada. Mayumdadi yumgi manungdadi mahakki punsi adu gyan tadaba ama oirami. Madugi saruk amadi Ishwarna piriba mahakki saktam adu mangkhibagini. Aina thajabada aikoina haujik taibangpal asida thengnariba mayam asi aikoigi thawaidasu thoklibani. Aikoina madu thawaida urudabagi wakhaktani. Masidi saktak leitaba asi achauba samasya ama oiri. Nupi macha amage saktak huran bikhibagi cinema ama yenglami maduda mahakna yamna warami. Mahakki saktak huran bikhraba mising aduda makhoina sijinnaba mayamgi bil adu mahakna pirami. Madu mangonda awaba ama oirami. Mahakna tawdabasing adu maral fanglami. Aikoigi yeknabana aikoida tawbibagumna mahakna aikoibu matam chupada maral pibi. Aikoina karigumba amagi mamal pidaba yaroi haibasi mahakna adum phauhanduna lei. Bible na Jisuna aikoigidamakta mamal pibikhre haiba phaubada adum pinaba hotnai. Nang kanano haiba khangba darkar lei. Kristada kanano haiba khangba darkar lei. Nangi saktak kadaida lei haiba asi khangadabani. Saktak huranbagi samasya asi asukki matik hengatlakpadagi mayamna ki masigidamak insurance yaunai. Aina hairibasi thawairomgi wani. Ngasi aduna tasengna adumgi thawai hangdoktuna Ishwargi wahai asi laushinbiyu maramdi mi kaya ama makhoina oiriba adu harauba pokte. Taibang palgi safu adu makhoida phawi. Makhoiga loinaribasing adu makhoina oihaningba adu oinabagi safu. Karigumba matamda aikhoisi mi makhal kaya ama oinaba hotnai. Aisi kanano haiba khangdaba makai tongan ba saklon lauduna lei. Aina thajabada aikhoigi samas asi yabiroidra kibagi laina ama lei. Masina aikhoigi marida samasya kaya ama thokali maramdi tasengba aikoi haibasi oiba ngamdabagi. Taukshinnaba hakchangda chatpa thabak kaya ama lei. Mi singna migi apamba ado oinaba hotnai adubu tasengbadi Ishwarna khoibu khudingmak madu oihanba natte nang oihanbani pamliba asi. Mayam tabiriko. Ishwarna nang nattana atopa oibada mateng pangloi. Ishwarna nangbu migi pennaba leiba mi adu oihaningde. Masi hairaga aikoi mi pelhallagumsi haiba natte. Migi penba tawbibaga migi pennaba tawbaga yamna khetnai. Migi pennaba tawbadi nangi punsi adu makhoina humduna pugani. Nangna makhoibu adum haraunaba hotnaba matamda nang harauba ngamlakloi. Loinana Ishwarna sunangonda harauba ngamloi. Nahak Kristada kanano haiba khangdrabadi mi singda yade haigadaba matamda yade haiba ngamloi. Mi kaya ama churchta adum chattuna madugi niti niyom kaya ama ngaknaba hotnai adubu tasengbadi makhoina oiriba aduda makhoi pamjade. Makhoida maral fawi. Makhoida lanhanbiba fawi. Makhoida ikaiba lanba taibangpalgi punsi lambi asi kadaidagino ama thangatlakpagumna fawi. Aina hainingbadi nakhoina churchta chatpa matamda nakhoina satnabana niyom tara anauba tambiba adum inba haibadi maduna nangi awaba ado kokhanba ngamloi. Nang khangadaba asi
Kristада mahakna hingatkibagi pangal aduna nang mangonda kanano haibasi khanggadabani. Nang mangonda kanano haibasi nangna khangnaba hotnagadabani. Kanagumba ama Kristada leirabadi mahaksi anauba khuchemni pumnau nauba suksoi soidriba ama mangonda oigani. Ariba khudingmak mangkhrabani. Khudingmak anauba oirani. Joshua mangada Joshuana Jeriski Sahar aduda mising aduna puduna chatlamdaida Ishwarna makoida hana hairami. Ngasi hana Egyptki machat ado thanamgadabani. Madu thanamdana nangna mafam aduda changba yaroi. Nungaitaba haibasi ikaiba lanba mai thiramle haina phawbuduni. Efisha ama ngasidi Tastra khara adum yengsi. Efisa amagi ahum mari bor khudingmak Ishwargi oisanu. Kristada bor pibiba aikoigi Prabhu Jisu Kristagi ipa mayam punna Kristada mahakna bor pibiba yai haina haibanate mahakna bor piba ngami. Kristada aikoibu bor pibiba aikoigi taugadaba khudingmak Jisuna tauba yabanate mahakna taukraba aduda thazaba leigadabani. Masi aikoigi phangpham thokpa hakni haiba khanggadabani. Hauzik madu nangonda phongdokpa phangdaba oiramba yai adubu masi aikoigi hakni haibasi khanggadabani. Thawaida madu aikoigini nangna thazaraba Ishwargi wahaida yazaraba madu adum uba phanglakani. Ishwarna nangidamakta afaba thaurang lei atopana natte. Ishwarna nangidamakta afaba thaurang lei. Ishwarna nangi masagidamakta afaba thaurang lei. Ishwarna nangbu chawkhat haningi. Mahakna nangonda phana phawhaningi. Mahakna nangbu sem heiba oihaningi. Bible da hai nangna makokni mamai natte. Makok oiba makha thadaba nangna puthokpa oigani. Masidi kamdauba. Nang masida thazagadabani. Nang Ishwarga yanaba ama purakadabani. Amos ahumge ahumda hai mi anina yanadana karamna chatminnagani. Nang Ishwarga karamna yanagadage haiba asi tamgadabani aduga Ishwargi wahaina kari haige haiba asi thazagadabani. Nangna khanba adu nattaba mina nangonda haibadu nattaba nangna phawbadu nattaba taibangpana hairibado karino nattaba pumnamakki marakta Ishwargi wahaina iwang wangna thangatpa tamgadabani. Karigumba Bible na nang bor pumnamak pire hairabadi nangnasu aisi bor khudingmak phangle haina haigadabani. Masigi saruksima haige Kristada mangonda Kristada masi ngasidi hanjin haige Krista karamna leigani. Yamna lai nangna masi Kristada nangi kanbiba mapuni haina loksinjaba matamda nangna mangonda hek thazaba matam aduda mahakna sibikhiba ado nange papsing kokpinabani haiba asi thazaba matamda nahakki atonbasing ado mahakna pikhre khangbada madudi nangsu ngakpikhre nangsi pumseng sengdokpikhre mahakna nangidamakta matam chuppagi oina leiba yaba mafam ama swargada sembi nangna madu hek thazaba mit kup aduda Bible na hai nang mangonda leirabani. Mana nangonda leirabani. Nang Ishwargi yum oirabani. Aikhoi masigi matangda tasengna thajanaba kayarak hanna taba darkar leibage. Nang Ishwargi mandirni. Ishwargi yumni. Mahakna nangonda lei. Nahakna taibangpal asida taugadaba pangal ado mahakna pinabi. Aibu pangal pibiba Kristagi mapana pumnamak taubangamgani. Amen. Aikhoibu Kristada Shwargagi mafam singda leiba thawaigi oiba bor pumnamak asiga loinana bor pibiba Kristani. Padamari mahakna aikhoibu khanbire. Ishwarna aikhoigidamakta apanba amatta leitana bor pibiba adugidamakta thagachari. Ishwarna nangidamakta thaurang amalei angakpani. Nangi machattu mangonda karisu ngakningai oide. Ishwarna
Nangna tawkiba khudingmak khangi, nangna haikhiba athiba khudingmak, nangna tawkiba asoiba khudingmak, nangna tawba yaba afabasing adu nangna tawdringaidagi hana mahakna khangi, mahakna Jeremiyabu mahakki seba tawnaba khanba matamda Jeremiyada kari haiki, aina nangbu sembani. Namagi fibok nungda leiringaidagi aina nangbu khangi, aina nahakbu khandokhraba khutlai amagumna yabirabani. Masi Ishwargi ngaktani, Ishwarna khandokbi, Ishwarna sizinnabi. Mahakki nungsibiba amadi thawjal adu aikhoida pumnamak tawi. Mahakki thawrangda aikhoina karigumba khara tawba ngamgani haibasi khangi. Aikhoidagi karigumba ama puthokpa ngamgani haiba khangi. Mayam masida nungaibidabrane. Ishwarna mi kanglup ama pulap punna ministry da sizinnaba matamda nokningba yamna fawi. Delicious team amaga aikhoiga khara adum chatminai. Mamangi conference da aikhoiga makhoiga chatminarami. Maduda Martin Smith lead singer na ai music khangde haina hai. Aigi samsi matam chuppada adum sembiba nupi macha amalai. Mana angang oiringaida magi report card ta mahaki ozana Devora asi masam semba haite haina irai. Aisi English si fail chatke tauna laklami. Noun amadi verb si ai gyan tade. Karino haibagi aingonda thawoirudi. Aina pambadi ngang bakhaktani. Music khangdaba worship leader amaga English ta fail oiba wa ngang nupi amaga. Madu angakpani. Mayam angakpani haisi. Ishwargi thawaina aikhoibu hongdok piduna top topa nupa nupi ama oihanduna mahaki matikkidamak sizinnaba asi angakpani. Maduda aina ayukta hairami aikhoibu khwaidagi chawna thinda haliba asi chawthokpagi thawai asini. Aikhoina masi aikhoini Ishwarna nate natraga aikhoi phangbada matik chai haibada Ishwarna aikhoibu sizinnaba matamda aikhoigi mapandagi achauba thabak tawba matamda aikhoisi thangatpiba phaurai aduga atopa mi singbu hanthana yengba haurai. Ishwarna nangbu thawrang amaga loinana khandoklibani. Mahakna nangbu khanbibani. Mahakna aikhoibu khanbire. Taibang pana semdringaigi mamangda mahakki mamangda tasengba maral leitaba oina leinaba khudingmak ki mathakta mahakki nungshi aduna yengbiu. Masi tasengna khangdrabadi aikhoida yamna chamamnaba pot ama oigani. Adubu tasengba pot adudi khudingmak adu Kristada loina leirabani. Krista aikhoisi Iran amatta leite. Ishwarna nangsi nangumna ude. Mahakna nangbu Kristada ui asinani Jisugi mingda Prathana tawba matamda Amplified Bible na hai ipa Ishwarda Prabhu Jisuni utliba asi. Nangna chachaduna prathana ngasi aina nakhoigidamakta prathana tawba matamda hana aina khali Ishwarna aigi prathana tabiroi paukhum khumlakloi haina khanglabadi aina prathana tawramloi. Aduna aina hairiba asini aikhoigi prathana asi Ishwarna tagani haiba Thazagadabani. Aikhoina isam samba thazabagi prathana tawba matamda mi sing taba phagani haina aina thazai. Makhoida thadok piba phangani. Makhoi ningkha tamba phangani. Aina thazabada mi singna sel thumgi apha apundagi thadok pigani. Haraubu oigadabani. Pada taret Efisa amagi taret mahaki marang kaiba thawjalgi matung inna mahaki igi mapana aikhoina mangonda handokpiba haibadi aikhoigi pap kokpiba phangjai. Aina hairibasi tabiribra.
ꯃꯉꯣꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯄꯤꯕ ꯂꯩ꯫ ꯑꯩꯈꯣꯏꯁꯤ ꯌꯦꯛꯅꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯂꯩꯕꯤꯔꯦ꯫ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤꯅꯤ꯫ ꯂꯥꯏ ꯐꯠꯇꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯪꯅ ꯑꯣꯏꯗꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯊꯥꯒꯠꯆꯔꯤ꯫ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤ, ꯃꯍꯥꯛꯅ ꯌꯥꯕꯤꯔꯦ ꯍꯥꯏꯕ ꯑꯗꯨ ꯈꯪꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯏꯒꯤ ꯃꯄꯥꯟꯅ ꯍꯟꯗꯣꯛꯄꯤꯕ ꯍꯥꯏꯕꯗꯤ ꯉꯥꯛꯄꯤꯕ ꯐꯪꯐꯝ ꯊꯣꯛꯇꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯔꯥꯡ ꯀꯥꯏꯔꯕ ꯊꯧꯖꯥꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯌꯥꯍꯟꯕꯤꯔꯦ꯫ ꯄꯗ 11 ꯃꯉꯣꯟꯗ ꯑꯩꯈꯣꯏꯕꯨ ꯏꯁ꯭ꯋꯔꯒꯤ ꯁꯣꯇꯣ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨ ꯐꯪꯍꯟꯕꯤꯔꯦ꯫ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯁꯣꯇꯣ ꯑꯣꯏꯔꯦ꯫ ꯖꯤꯁꯨꯅ ꯏꯄꯥ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯖꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯨꯡꯍꯜꯂꯤ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯁꯥꯁꯇ꯭ꯔꯗꯒꯤ ꯃꯌꯦꯛ ꯁꯦꯡꯅ ꯎꯖꯔꯦ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯗꯨꯅ ꯏꯁ꯭ꯋꯔꯗꯒꯤ ꯐꯪꯈꯤꯕ ꯄꯟꯕꯤꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯁꯣꯇꯣ ꯅꯪ ꯑꯣꯏꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯥꯡꯗ ꯐꯥꯎꯕ ꯍꯥꯏꯗꯨꯅ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯂꯩꯔꯅꯨ꯫ ꯅꯁꯥꯒꯤ ꯃꯇꯥꯡꯗ ꯐꯠꯇꯕ ꯍꯥꯏꯗꯨꯅ ꯀꯣꯛ ꯂꯨꯝꯍꯟꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯗꯨꯅ ꯄꯨꯛꯅꯤꯡ ꯍꯟꯊꯅ ꯁꯣꯟꯊꯅ ꯑꯇꯣꯞꯄꯒ ꯅꯁꯥꯅ ꯊꯟꯇ ꯆꯥꯡꯗꯝꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯀꯣꯛ ꯊꯥꯡꯒꯠꯇꯨꯅ ꯂꯦꯡꯖꯨꯝ ꯐꯟꯗꯣꯛꯇꯨꯅ ꯅꯪ ꯏꯁ꯭ꯋꯔꯒꯤ ꯌꯨꯝꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯒꯗꯕꯅꯤ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯑꯐꯕ ꯊꯧꯔꯥꯡ ꯂꯩ꯫ ꯃꯉꯣꯟꯗ ꯅꯪꯒꯤ ꯐꯪꯖꯕ ꯑꯐꯕ ꯄꯨꯟꯁꯤ ꯑꯗු ꯂꯥꯏ ꯐꯠꯇꯕꯅ ꯀꯩꯗꯧꯉꯩꯗ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯃꯉꯣꯟꯗ ꯍꯥꯏꯕꯁꯤꯗ ꯈꯔ ꯍꯦꯟꯅ ꯍꯥꯏꯒꯦ, ꯃꯔꯝꯗꯤ ꯃꯁꯤ ꯅꯈꯣꯏꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ꯫ ꯑꯩꯈꯣꯏꯁꯤ ꯏꯁ꯭ꯋꯔꯒꯤ ꯙꯔꯃ ꯆꯦꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯕ ꯑꯁꯤ ꯑꯗꯨꯝ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯥ ꯏꯊꯟꯇꯗꯤ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯇꯦꯅꯦꯁꯤꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯇꯣꯏꯅ ꯍꯥꯏꯅꯩ, ꯑꯩꯁꯤ ꯒ꯭ꯌꯥꯟ ꯃꯥꯟ ꯑꯃ ꯇꯥꯗꯦ, ꯃꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯅꯤ ꯍꯥꯏꯔꯤꯕꯁꯤ꯫ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅ ꯇꯤꯝꯕꯨꯛꯇꯤꯗ ꯆꯠꯂꯨꯕꯗ ꯃꯈꯣꯏꯁꯨ ꯍꯥꯏ, ꯇꯁꯦꯡꯕꯗꯤ ꯃꯍꯥꯛ ꯌꯥꯎꯗꯅ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯠꯇꯦ꯫ ꯖꯤꯁꯨꯅ ꯍꯥꯏꯈꯤ, ꯑꯩ ꯌꯥꯎꯗꯅ ꯅꯈꯣꯏꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯈꯣꯏꯗ ꯁ꯭ꯋꯔꯒ ꯌꯧꯕ ꯌꯥꯅꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯒꯨꯟ, ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯊꯕꯛ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣই ꯃꯇꯤꯛ ꯆꯥꯗꯦ꯫ ꯏꯁ꯭ꯋꯔꯒꯤ ꯑꯁꯦꯡꯕ ꯑꯗꯨ ꯑꯣꯏꯅꯕ ꯑꯩꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏ ꯑꯁꯤ ꯃꯉꯣꯟꯗ ꯇꯣꯞ ꯇꯣꯞꯄ ꯑꯃ ꯑꯣꯏ꯫ ꯃꯌꯥꯝ ꯍꯥꯏꯁꯤ, ꯈ꯭ꯔꯤꯁꯇꯗ ꯃꯐꯝ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇ ꯐꯣꯡꯗꯣꯛꯄꯤꯕ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯌꯥꯎꯏ ꯍꯥꯏꯅ ꯑꯩ ꯊꯥꯖꯩ꯫ ꯑꯩꯅ ꯊꯥꯖꯕꯗ ꯇꯤꯚꯤꯗ ꯌꯦꯡꯂꯤꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯈꯣꯏꯗ ꯆꯔꯥꯡꯅꯕ, ꯏꯪꯊꯕ ꯂꯩꯇꯕ, ꯍꯔꯥꯎꯕ ꯂꯩꯇꯕ ꯌꯥꯎꯔꯤ꯫ ꯅꯪꯅ ꯏꯁ꯭ꯋꯔ ꯑꯁꯤ ꯌꯦꯡꯂꯦ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯅꯪ ꯏꯁ꯭ꯋꯔ ꯌꯦꯡꯗ꯭ꯔꯤ꯫ ꯅꯪꯅ ꯌꯦꯡꯂꯨꯔꯤꯕ ꯑꯗꯨꯗꯤ ꯙꯔꯃꯅꯤ, ꯃꯗꯨꯗ ꯅꯪ ꯃꯥꯏꯊꯤꯔꯦ꯫ ꯖꯤꯁꯨꯅ ꯁꯤꯕꯤꯈꯤꯕ ꯑꯗꯣ ꯙꯔꯃ ꯑꯃ ꯁꯟꯗꯣꯛꯅꯕ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯗꯣ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯏꯁ꯭ꯋꯔꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯅꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯔꯤ ꯁꯦꯝꯕꯒꯤꯅꯤ꯫ ꯑꯃꯦꯟ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ, ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯄꯥꯡꯒꯜꯅꯤ꯫ ꯏꯁ꯭ꯋꯔꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛ ꯐꯍꯟꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯀꯩꯗꯧꯉꯩꯗ ꯇꯣꯛꯂꯣꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯟ ꯅꯥꯏꯗꯕ ꯅꯨꯡꯁꯤꯕ ꯑꯗꯨ ꯅꯪ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯗꯦ, ꯑꯗꯨꯅ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯛꯇꯅꯕ ꯀꯔꯤꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯑꯋꯥꯕꯗꯤ ꯃꯤ ꯑꯌꯥꯝꯕꯅ ꯃꯁꯤ ꯈꯪꯗꯕꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯐꯕꯁꯨ ꯊꯣꯛꯇꯦ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯪꯅ ꯑꯔꯤꯕ ꯑꯆꯨꯝꯕ ꯑꯁꯤ ꯊꯥꯖꯗ꯭ꯔꯕꯗꯤ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯅꯪꯒꯤꯗꯃꯛꯇ ꯃꯃꯥꯅ ꯄꯤꯈ꯭ꯔꯕꯁꯨ ꯃꯗꯨ ꯅꯪꯒꯤꯗꯃꯛꯇ ꯑꯆꯨꯝꯕ ꯑꯣꯏꯔꯣꯏ꯫ ꯃꯁꯤ ꯑꯆꯨꯝꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯃꯁꯤ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤ, ꯃꯔꯝꯗꯤ ꯅꯪꯅ ꯃꯁꯤ ꯊꯥꯖꯗꯦ꯫ ꯏꯁ꯭ꯋꯔꯗꯒꯤ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯂꯥꯛꯄꯅꯤ꯫ ꯕꯥꯏꯕꯜꯅ ꯊꯥꯖꯧ ꯍꯥꯏꯅ ꯍꯥꯏ꯫ ꯕꯥꯏꯕꯜꯅ ꯍꯥꯏ, ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯣꯏꯒꯅꯨ, ꯑꯗꯨꯕꯨ ꯋꯥꯈꯜ ꯅꯧꯊꯣꯛꯍꯟꯗꯨꯅ ꯍꯣꯡꯗꯣꯛꯎ꯫ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯁꯤ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯍꯟꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯄꯣꯠ ꯑꯗꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯍꯥꯏꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯋꯥꯈꯜ ꯅꯧꯊꯣꯛꯅꯕ ꯁꯩꯇꯥꯟꯅ ꯆꯍꯤ ꯀꯌꯥꯗꯒꯤ ꯅꯪꯒꯤ ꯋꯥꯈꯜꯗ ꯍꯥꯞꯂꯛꯂꯤꯕ ꯄꯜ ꯑꯗꯨ ꯊꯦꯡꯅꯅꯕ
Nangi wakhalgi amadi pukninggi amamba jagasing aduda mangal changlakani. Amukka pada 13 mahakna ningbagi pautak matung inna thabak pumnamak tawriba mahakki thaurang matung inna hana langbibagi maramna phangpham thokpa adu Kristada aikhoibu phanghanbire. Aina hainingbadi Ishwarasi aikhoina khanbagi wangmada thabak tawi. Bible na hai khudingmak mahakki aningbagi matung inna tawi pada 13 mangonda achumba wa haibadi nakhoigi aran khubamgi aphaba wa pau adu nakhoinasu taraduna nakhoina thajarabada aidi yamna nungairi wasak pibagi thawai asengbana nakhoibu Kristada chum nambire. Hallelujah. Aigi mitna nangi mitna uba ngamloidaba chum ama aikhoida nambire adubu aina hainingbadi lai fattabanadi ui. Madudi Ishwar lanni khut thaganu thawai asengbada chum namba haibadi khakpani. Taibangpal miyoibana aikhoida karisu tawroi maramdi haugatpibagi numit adugidamakta aikhoibu thawai asengbana chum nambigre. Phare pada 13 dana henna fazai Ishwargi thawaina sakhini. Khudingmak asi sakhiga loinana lai warrantyga loinana masina karigumba ama hek oiraktaba matamda aina lai fattabada thawai asengbagi thabak adu oinaba aigi punsi sakhi fangi. Maramdi lai fattabana nangonda hairakani. Nangsi tasengna kanbiba mandeda. Well, aina khanbada Ishwarna nangi apamba ado piroida nangibu paisa kayam laigene. Naba faba phattaba aingonda haiganu. Nangonda phauribado nang khangi masigi yabibasigi matangda haiganu. Nangonda afaba amatta thoktrabrane. Ishwarna nangbu tasengna nungsirabadi nangi punsida awaba thengnaribasi karigino. Masinani nangna nangi Bible puthok-tuna hayu yengu aigi lengdaba amasida lei. Efisa 1:18 aibu thadokpiba. Aibu thadokpibagi mahakna sakhini. Ai masi hauzik ude haiduna. Madu aigidamakta lakte haiba yaroi pithokpagi numit adu lai. Amen. Aigi magun mamal amadi thaudang kadaidagi phangani. Taibangpana tawriba mawong asida nate Romia 12:2 asi aikhoigi churchta anamba matamda hai. Masi yamna maru oi. Taibangpangi oibada saklon loganu. Makhoigumna khanganu. Makhoigumna tauganu. Madugi mahutta pukning nauhanduna nakhoi sakong ontho'u. Taibangpandadi nangi magun amadi mamal asi nangi mingsat pham sel thum lairik laisu asigumba macha macha mayam asi makhoigi maming mamangda hapsilaga oi. Ai mahai tambagi mayokta leiba nate masi yamna phaba potni. Mingthon haibasi maram sana piribani ikai khumnagadabani masigi pandam thamba asi phattaba nate madugidamakta nang kanna thabak suribani. Adubu aina hainingbadi masina nangbu atopadagi henna aphaba ama oihanbadi nate. Aidi mingsatsi yamna thoidokna kalak ude. Masi angakpani aikhoina chatpa mafam khudingmakta mi singna nangsi kari haina kaugadoino haina hangi. Nang mayamda karamna hayuge aidi Joyce khaktani. Phare Efisa 1:3 Ishwargi wahaina tambi madudi Ishwarna aikhoida masamak kumna khandokpire. Boy masi yamna ngakningai oiningai oidre. Masigi matangda khallu. Ishwar nangidamakta aphaba thaurang
ꯑꯃ ꯂꯩ꯫ ꯈ꯭ꯔꯤꯁꯇꯗ ꯂꯩꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯁꯛꯇꯝ ꯂꯩꯇꯦ꯫ ꯑꯩꯅ ꯊꯥꯖꯕꯗ ꯃꯤ ꯀꯌꯥꯒꯤ ꯁꯛꯇꯥꯛ ꯑꯁꯤ ꯍꯨꯔꯥꯟꯕꯤꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤ ꯇꯁꯦꯡꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏ ꯈꯪꯖꯗꯦ꯫ ꯃꯈꯣꯏꯁꯤ ꯃꯤꯁꯤꯡꯒ ꯆꯥꯡꯗꯝꯅꯕꯗ ꯃꯈꯣꯏꯗ ꯑꯋꯥꯕ ꯑꯃ ꯑꯣꯏ꯫ ꯈ꯭ꯔꯤꯁꯇꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯁꯅꯨ꯫ Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite mahakna akhoi bu phi moru adu khakta natana leidiba singna chinchak natana amasung pau amasung aphaba pau tambi noina contact tawbibe yagani jmmindia.org ngasi Joyce Meyer gi ministry da noi yawbibe yagani Joyce Meyer Ministry haibasi mahakpu akhoi mi miyam thakachri mahakna akhoi ngonda tawbiriba thakachri ngai haifam leite